ꯅꯨꯡꯁꯤꯠ ꯈꯔꯁꯤꯗ ꯍꯦꯛ ꯊꯣꯛꯄꯗ ꯀꯔꯤ ꯊꯣꯛꯏꯗꯅ ꯇꯧꯖ ꯁꯥꯔꯦ ꯃꯔꯝ ꯆꯠꯁꯤꯅꯅꯦ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯅꯥꯀꯟ ꯅꯥꯝꯃ ꯐꯩꯖꯩ ꯆꯤꯡꯉ ꯂꯩꯔꯤꯁꯦ ꯑꯍꯜ ꯑꯃꯅꯦꯗꯤ ꯍꯥꯏꯔꯒ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇꯤ ꯆꯠꯇꯕ ꯍꯌꯦꯡ ꯁꯤꯕꯗ ꯀꯅꯥꯅꯕꯨ ꯀꯞꯄꯤ ꯇꯧꯔꯤꯒꯦ ꯅꯪꯅꯕꯨ ꯍꯦꯛ ꯁꯤꯕ ꯅꯨꯃꯤꯠꯇ ꯉꯥ ꯊꯣꯡꯕ ꯍꯦꯛ ꯆꯥꯕ ꯉꯝꯗ꯭ꯔꯕ ꯑꯍꯜ ꯑꯁꯨꯛ ꯑꯣꯏꯔꯒ ꯂꯝ ꯃꯆꯦꯠ ꯈꯔꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯞꯄꯤꯁꯤꯕꯨ ꯃꯃꯥꯏꯁꯤꯕꯨ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦꯃꯤ ꯍꯣ ꯄꯥꯝꯃꯗꯤ ꯂꯧꯔꯨ ꯂꯥꯛꯑꯣ ꯌꯨꯝ ꯃꯤꯡꯈꯣꯜꯀꯁꯦ ꯊꯥꯗꯣꯛꯑꯒꯅꯦ ꯆꯠꯆꯈ꯭ꯔꯒꯦ ꯀꯔꯤ ꯊꯣꯛꯑꯦꯗꯅ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯁꯥꯏ ꯐꯩ ꯑꯩꯅ ꯇꯧꯔꯛꯄꯗ ꯅꯪ ꯈꯥꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯩꯅꯗꯤ ꯏꯌꯥꯝꯕꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯅꯤ ꯃꯈꯣꯏ ꯈꯨꯀꯜꯂꯤ ꯄꯥꯡꯒꯜꯂꯤ ꯂꯝ ꯀꯔꯥꯃꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯃꯧꯅꯥꯎ ꯃꯥꯅꯁꯨ ꯑꯩꯒꯤ ꯐꯤꯕꯝ ꯁꯣꯏꯅꯥꯏꯕꯁꯤ ꯄꯜꯂꯒ ꯃꯥꯅ ꯉꯥꯡꯕ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯥꯏꯃꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯄꯦꯟꯗꯦ ꯑꯩ ꯃꯈꯣꯏꯕꯨꯗꯤ ꯂꯦꯝꯅꯗꯤ ꯈꯛ ꯊꯥꯔꯣꯏ ꯑꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯑꯃꯗꯤ ꯂꯧꯕ ꯇꯥꯏ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯂꯥꯏꯙꯤ ꯑꯗꯣ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯃꯥꯅ ꯃꯥꯡꯒꯣꯟꯗ ꯁꯨꯃꯥꯡꯗ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯍꯨꯏ 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 ꯂꯩꯔꯒ ꯆꯠꯀꯗꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯝꯃꯦ